East Timor की President Dr. Ramos Horta Chahi Asigi Martha da Manipur Da Lakke Hairakle haina malem की maming leirabi environmental activist Licypriya Kangujam na phongdorakli social media da tharorok post amade Licypriya Kangujam na hai East Timor asi Asia ki khwaidagi nauba Indonesia ki makhutagi ningkha tamba kuidriba lebak amani chahi kya mikha ponduna lakhiba East Timor na matau karamna ningkha tamba hanjin ki haibasi aikhoina tamjaningai oi East Timor ningkha tamhanduna lebak asta tangdu laita ba hanjin hanana ba hotna bada President Dr. Ramos Horta na lawkhiba thodang adu sakhangduna kumjali sing mo samapan medkhutara tarukta Nobel Peace Prize piduna ikai khumna bu utkrabani mahak amasung shana gusmau asi malem da Cuba gi che guebagum revolutionary gi lamda maming yamna chatiba misakni Bikraba iramdam asida malem da leiriba mahak kumba miyoi ama puduna lakpa haibasi makna President Dr. Ramos Horta gi special envoy oina thabak tauba phangbadagin haina Licypriya na phongdorakli makna Manipur gi maramda wari libada President Dr. Ramos Horta na nongmai thangatpa khaktana aikhoi gi ningkha tamba phangada wanatte haina phongdorakhi East Timor President asi Manipur da lahaningbra natragra lahaningdabara haibadu miyamna phongdokpi haina Licypriya na maki post atuda makha tarakli